ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯥꯡꯖꯕꯤꯅꯤ ꯅꯥꯀꯥꯗ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯅꯪꯕꯁꯨ꯫ ꯉꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯑꯁꯨꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒ ꯏꯀꯥꯏꯕ ꯁꯨꯝ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯃꯥꯏꯒꯗꯨ ꯏꯀꯥꯏꯕ ꯍꯦꯟꯃꯟꯕꯒꯤ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯗꯤ.ꯑꯦꯝ. ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯒꯦꯠ ꯃꯌꯥ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯏꯔꯩꯗꯨ ꯇꯞꯅ "ꯁꯤꯡꯖꯨ ꯆꯥꯔꯔꯣꯏꯁꯤꯗ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ"꯫ "ꯀꯩꯗꯧꯔꯒꯦ ꯏꯔꯩ?" "ꯀꯩꯝ ꯇꯧꯗꯦ, ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ"꯫ "ꯑꯗꯨꯗꯤ ꯃꯤꯃꯤ ꯁꯤꯡꯖꯨꯗꯤ ꯆꯥꯗ꯭ꯔꯦ?" "ꯑꯗꯨꯗꯤ ꯕꯖꯥꯔꯁꯨ ꯆꯪꯗ꯭ꯔꯦ"꯫ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯅꯨꯄꯤꯗꯨ ꯁꯨꯝ꯫ ꯍꯌꯦꯡ ꯆꯪꯈ꯭ꯔꯗꯧꯕ ꯑꯣꯏꯕꯅ ꯄꯣꯏꯔꯩꯗꯨ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯁꯨ ꯈꯜꯂꯛꯂꯤ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡꯗꯨꯗ꯫ "ꯕꯖꯥꯔꯗ ꯑꯣꯏꯅ ꯆꯠꯂꯁꯤ, ꯁꯤꯡꯖꯨꯗꯤ ꯆꯥꯅꯤꯡꯕ ꯀꯌꯥ ꯄꯣꯛꯇ꯭ꯔꯦꯕ"꯫ ꯄꯣꯏꯔꯩꯁꯨ ꯈꯪꯉꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ꯫ ꯄꯣꯏꯔꯩ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ "ꯀꯗꯥꯏꯗꯒꯤ ꯇꯈꯠ ꯁꯅꯥ ꯃꯌꯦꯛ ꯊꯦꯡꯅꯔꯨꯕꯗꯅ ꯏꯇꯨꯒꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ? ꯃꯗꯨ ꯐꯨꯒ ꯍꯥꯏꯔꯗꯤꯅꯦ ꯐꯖꯅ ꯐꯨꯅꯤꯌꯦ"꯫ ꯌꯥꯝ ꯀꯟꯕꯩ ꯃꯑꯣꯡꯗ "ꯇꯥꯅꯤꯡꯗꯦꯗꯣ ꯑꯝꯇ"꯫ "ꯀꯟꯕꯩ ꯋꯥꯗꯤ ꯀꯟꯗꯦꯀꯣ, ꯑꯗꯣ ꯅꯪꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕ ꯃꯤ ꯐꯥꯎꯗꯤ ꯐꯨꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯌꯦ ꯑꯩꯉꯣꯟꯗ꯫ ꯑꯩꯒꯤꯗꯃꯛꯇ ꯃꯤ ꯈꯠꯅꯕꯤꯌꯣꯅ ꯍꯥꯏꯈꯤꯗꯦꯀꯣ"꯫ ꯍꯥꯏꯗꯦ, ꯑꯗꯣ ꯃꯐꯝ ꯐꯖꯕ ꯑꯃꯗ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯁꯤ, ꯅꯪ ꯃꯥꯏꯟꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯅꯕ꯫ ꯁꯤꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ?" "ꯌꯥꯏ"꯫ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯅꯨꯄꯥꯗꯣ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯨꯊꯣꯛꯂꯒ ꯀꯣꯜ ꯇꯧꯔꯤ꯫ "ꯍꯜꯂꯣ, ꯀꯩꯗꯧꯔꯦ ꯅꯤꯄꯥ? ꯚꯥꯏ, ꯉꯁꯤꯗꯤ ꯑꯩ ꯏ ꯌꯥꯝ ꯀꯥꯏ"꯫ "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯃꯨꯛ?" "ꯀꯩꯝ ꯇꯧꯗꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝ ꯊꯤ ꯁꯥꯎꯅꯤꯡꯉꯦ ꯉꯁꯤꯗꯤ"꯫ "ꯃꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯔꯁꯨ ꯀꯩꯝ ꯇꯧꯗꯦ, ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯚꯥꯏ?" "ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯤꯒꯤ ꯃꯔꯝꯁꯨ ꯑꯩ ꯁꯤꯃꯛꯅꯦꯅ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯏꯅꯤ"꯫ "ꯐꯔꯦꯁꯦ, ꯑꯗꯣ ꯔꯣꯖꯤꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯌꯧꯔꯛꯑꯕꯣ?" "ꯌꯧꯔꯛꯇꯦ, ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯏꯟꯚꯥꯏꯇꯦꯁꯟ ꯇꯧꯔꯛꯇꯣꯏꯕ? ꯃꯤꯒꯤ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯗ ꯏꯟꯚꯥꯏꯇꯦꯁꯟꯒ ꯇꯧꯔꯛꯑꯗꯤ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇ ꯕꯣꯔꯗꯨꯒ ꯄꯨꯟꯅ ꯁꯔꯒ ꯈꯨꯠꯁꯝꯅꯅ ꯊꯥꯕꯤꯔꯦꯗꯅ ꯃꯣꯏꯅꯤ"꯫ ꯄꯥꯏꯂꯠ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯋꯥꯉꯥꯡꯗꯨꯗ ꯈꯤꯇꯪꯗꯤ ꯉꯛꯄ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯀꯩꯗꯧꯔꯒꯦ ꯍꯪꯂꯨꯔꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗꯗꯤ꯫ "ꯈꯪꯗ꯭ꯔꯦꯗ ꯚꯥꯏ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ"꯫ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯗꯨꯅ "ꯀꯩ ꯅꯨꯃꯤꯠ ꯇꯥꯒꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯣ?" "ꯗꯦꯠ 3ꯗ ꯍꯩꯖꯤꯡꯄꯣꯠ ꯄꯨꯔꯒ ꯗꯦꯠ 5ꯇ ꯂꯨꯍꯣꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ"꯫ "ꯑꯩꯁꯨ ꯈꯪꯅꯔꯝꯕ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ, ꯀꯔꯤꯅꯣ ꯑꯃꯗꯤ ꯄꯤꯅꯤꯡꯉꯤ"꯫ "ꯅꯪ ꯆꯠꯄꯗ ꯈꯔ ꯄꯨꯈꯣ, ꯑꯩ ꯂꯩꯔꯒ ꯊꯤꯜꯂꯛꯀꯦ ꯅꯣꯏꯗ ꯍꯪꯆꯤꯠꯇꯣ"꯫ "ꯍꯣꯏ ꯌꯥꯏꯌꯦ ꯅꯤꯄꯥ, ꯑꯗꯣ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯪꯅꯤꯡꯉꯤ, ꯅꯪ ꯈꯨꯝꯗꯤ ꯈꯨꯝꯃꯛꯎꯀꯣ ꯁꯦꯡꯅ"꯫ "ꯍꯪꯉꯨ, ꯈꯨꯝꯕ ꯈꯨꯝꯗꯕꯗꯨꯅ ꯇꯣꯉꯥꯟꯈ꯭ꯔꯁꯨ"꯫ "ꯅꯪ ꯔꯣꯖꯤꯅ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯀꯩꯒꯤꯅꯣ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯤꯗꯨꯕꯣ? ꯊꯤꯅ ꯉꯥꯡꯉꯝꯕꯩ ꯃꯍꯨꯠꯇ ꯕꯣꯔ ꯑꯣꯏꯅ ꯄꯤꯁꯜꯂꯒ ꯊꯝꯃꯝꯃꯤꯅꯦ"꯫ "ꯑꯩꯅꯇ ꯇꯧꯕꯩ ꯋꯥꯅꯤꯗ, ꯃꯥꯅꯦ ꯐꯅ ꯅꯨꯡꯁꯤꯔꯝꯕ ꯑꯣꯏꯁꯅꯨ, ꯃꯥꯅ ꯅꯪꯉꯣꯟꯗ ꯇꯧꯔꯝꯃꯤꯁꯤꯗꯤꯅꯦ ꯍꯦꯟꯃꯜꯂꯦ ꯍꯥꯏ ꯋꯥꯅꯤ"꯫ ꯅꯨꯄꯥꯗꯣ ꯃꯔꯨꯞ ꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯆꯨꯝꯕꯥꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯂꯤ꯫ "ꯀꯩꯗꯧꯗꯧꯔꯤꯒꯦ, ꯂꯨꯍꯣꯡꯗꯧꯔꯤꯕꯤ ꯃꯥꯕꯨ ꯑꯩꯅ ꯐꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯊꯦꯝꯂꯕꯁꯨ, ꯑꯊꯤꯕ ꯋꯥꯍꯩꯅ ꯂꯤꯁꯤꯡꯂꯛ ꯆꯩꯔꯕꯁꯨ ꯃꯥꯗꯤ ꯃꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ꯫ ꯑꯩꯅ ꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯍꯧꯕ ꯅꯠꯇꯅ ꯀꯔꯤꯃꯇꯁꯨ ꯇꯧꯕ ꯉꯝꯂꯣꯏ. ꯑꯩꯁꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯍꯥꯏꯅꯤꯡꯈꯤꯕꯅꯤ ꯃꯉꯣꯟꯗ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯗꯣ ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯂꯩꯔꯣꯏꯗꯕ ꯑꯣꯏꯕꯅ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯅꯤ ꯚꯥꯏ. ꯐꯔꯦꯗ, ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯕꯁꯤꯁꯨꯅ ꯈꯜꯂꯕ ꯑꯩ ꯃꯤꯀꯨꯞꯇꯨꯗ. ꯆꯍꯤ 9-10 ꯅꯨꯡꯁꯤꯅꯔꯛꯂꯦ ꯍꯥꯏꯗꯅ ꯊꯨꯡꯅꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗ. ꯋꯥꯔꯧꯗ꯭ꯔꯦꯗ ꯀꯅꯥꯝꯇꯁꯨ. ꯑꯩꯅ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯤ. ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯃꯣꯏꯗ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯂꯩꯍꯧꯕ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯇꯕ ꯅꯠꯇꯦ. ꯆꯨꯝꯃꯤ, ꯃꯥꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯀꯛꯐꯝ ꯌꯥꯎꯗꯦ. ꯑꯇꯥꯡꯕꯅꯤ ꯃꯥꯒꯤ ꯃꯔꯨꯞꯀꯨꯝꯕꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ. ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯦ ꯍꯥꯏꯗꯨꯅ ꯅꯤꯁꯥꯒꯤ ꯄꯥꯛꯂꯕ ꯏꯄꯥꯛꯇꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯗꯦꯕꯗꯥꯁꯀꯣ. ꯑꯗꯨꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯨꯗ ꯅꯪꯁꯨ ꯌꯦꯁ ꯍꯥꯏꯈ꯭ꯔꯣꯗꯅ. ꯃꯥꯇꯅ ꯄꯪꯕ ꯄꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ? ꯅꯪꯁꯨ ꯅꯩꯁꯤꯟꯗꯧꯅꯤ ꯀꯩꯅꯣ. ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ. ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯖꯕꯤ ꯑꯃ ꯂꯧꯊꯠꯂꯒ ꯂꯣꯏꯔꯦ. ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯟꯅꯗꯧꯅꯤ ꯅꯤꯄꯥ. ꯑꯩꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯂꯨꯍꯣꯡꯕꯗꯣ ꯌꯦꯁꯇꯤ ꯍꯥꯏꯈ꯭ꯔꯦ. ꯃꯥꯅ ꯑꯩꯕꯨ ꯍꯟꯗꯣꯛꯂꯝꯕꯩ ꯃꯉꯣꯟꯗ ꯔꯤꯚꯦꯟꯁ ꯂꯧꯈꯤꯕꯗꯤ ꯅꯠꯇꯦ. ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯈꯜꯂꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕꯒꯤ
ꯉꯁꯤꯒꯤ ꯐꯖꯔꯕ ꯇꯥꯏꯕꯪꯄꯥꯟꯁꯦ ꯎꯕ ꯐꯪꯖꯕꯅꯤ ꯈꯟꯗꯨꯅ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯁꯥꯟꯅꯕ ꯌꯥꯎꯕ ꯐꯪꯖꯔꯤꯕꯅꯤꯅ ꯈꯜꯂꯨꯕꯒꯤ ꯃꯈꯣꯏꯒꯤ ꯂꯃꯟ ꯁꯤꯡꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯌꯥꯈꯤꯕꯅꯤ ꯑꯩꯁꯨ ꯌꯥꯅꯤꯡꯗꯅ ꯂꯨꯍꯣꯡꯕꯗꯣ꯫ ꯑꯗꯨꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ, ꯕꯦꯡꯛ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ, ꯍꯜꯂꯛꯑꯒ ꯃꯥꯏꯀꯦꯜꯒ ꯄꯨꯟꯅ ꯍꯥꯏꯗꯣꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯣꯏꯗ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯄ꯭ꯔꯦꯝꯆꯥꯟ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤ꯫ ꯆꯥꯎꯕ ꯄ꯭ꯔꯦꯝꯆꯥꯟ ꯍꯜꯂꯛꯄ ꯎꯕꯗ, ꯄꯋꯥ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯏꯄꯥꯁꯦ ꯍꯟꯗꯛ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯧꯕ ꯕꯤꯜꯗꯤꯡꯗꯣ ꯑꯗꯨ ꯌꯦꯡꯉꯨꯕꯅꯤꯅꯦ ꯆꯥꯎꯕ꯫ ꯄꯥꯎ ꯆꯥꯛꯇꯤ ꯆꯥꯕꯤꯔꯕꯣ? ꯆꯥꯔꯦ, ꯏꯄꯥ ꯍꯣꯇꯦꯜꯗ ꯆꯥꯔꯛꯑꯦ꯫ ꯄꯥꯎ ꯀꯔꯤ ꯁꯥꯒꯦ ꯍꯥꯏꯔꯤꯅꯣ ꯍꯟꯗꯛ ꯂꯧꯕ ꯕꯤꯜꯗꯤꯡꯗꯨꯅ ꯑꯃ? ꯅꯨꯄꯤ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯁꯣꯔꯨꯝ ꯑꯃ ꯁꯥꯁꯤꯔꯥ ꯍꯥꯏꯗꯅ ꯏꯄꯥꯅ ꯁꯨꯝ ꯈꯟꯕꯅꯤꯗ ꯆꯥꯎꯕ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ ꯄꯥꯎ꯫ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯦꯝ ꯁꯥꯕꯗꯣ꯫ ꯑꯩꯅ ꯈꯟꯕꯗ ꯕꯨꯡ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯁꯪꯒꯥꯔꯁꯤꯔꯥ ꯁꯤꯅꯤ ꯆꯥꯎꯕ꯫ ꯅꯧꯅ ꯌꯨꯝꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯤ ꯑꯩꯒꯤ ꯃꯧꯗꯨꯁꯨ ꯌꯥꯎꯔꯒ ꯆꯥꯎꯅ ꯁꯪꯒꯥꯅꯤꯡꯕ꯫ ꯄꯥꯎ ꯑꯗꯨꯃꯗꯤ ꯅꯆꯥꯁꯨ ꯌꯥꯖꯅꯤꯡ꯫ ꯁꯪꯒꯥꯕ ꯇꯥꯔꯕꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯂꯞ ꯁꯨꯔꯒ ꯁꯪꯒꯥꯕ꯫ ꯑꯇꯩ ꯂꯩꯔꯤ ꯆꯥꯎꯕ, ꯅꯅꯥꯎꯄꯤ ꯑꯣꯏꯗꯧꯔꯤꯗꯨꯕꯨ ꯃꯁꯛꯇꯨꯕꯨ ꯀꯝꯗꯧꯒꯦ? ꯑꯁ, ꯁꯛꯃꯛꯀꯤ ꯋꯥꯗꯤ ꯄꯥꯎ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯕꯣ꯫ ꯃꯁꯛ ꯈꯛꯇꯃꯛ ꯅꯠꯇꯦꯗ ꯃꯥꯅ ꯐꯖꯔꯤꯗꯣ ꯆꯥꯎꯕ꯫ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ, ꯋꯥꯉꯥꯡ ꯁꯉꯥꯡ, ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗꯣ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯕꯣ ꯆꯥꯎꯕ꯫ ꯃꯉꯣꯟꯗ ꯁꯤꯃ ꯈꯠꯇꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯏ ꯍꯥꯏꯕꯗꯣ ꯏꯄꯥꯒꯤ ꯏꯐꯝꯗꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯅꯨꯄꯤꯗ ꯃꯥꯒꯨꯝꯕꯗꯤ ꯄꯥꯛꯅ ꯌꯥꯎꯕ ꯎꯗꯦꯗ ꯄꯥꯎ꯫ ꯑꯗꯨꯕꯨꯗꯤ ꯅꯪ ꯄꯥꯎꯅ ꯈꯟꯕ ꯏꯃꯧꯅꯤꯗꯅ ꯆꯥꯎꯕ꯫ ꯔꯤꯌꯥ, ꯏꯔꯩ ꯍꯜꯂꯛꯑꯝꯃꯗ꯭ꯔꯣ? ꯈꯪꯗꯦꯗ, ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩꯅ꯫ ꯆꯠꯂꯨꯁꯤꯔꯣ ꯃꯣꯏꯗ? ꯍꯜꯂꯛꯑꯕ꯭ꯔꯥꯅ ꯌꯦꯡꯉꯨꯁꯦ ꯄꯤꯛꯇꯣ꯫ ꯏꯕꯦꯝꯃ, ꯍꯌꯦꯡ ꯆꯠꯀꯗꯧꯔꯦꯅꯅꯦ ꯑꯃꯗꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯊꯅꯗꯅꯅꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯅꯦ ꯀꯣꯏꯔꯒ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯗꯤ꯫ ꯃꯣꯏ ꯑꯅꯤꯁꯦ ꯍꯌꯦꯡ ꯗꯥꯄꯣꯏꯔꯩꯗꯤ ꯆꯠꯈꯤꯕꯗꯒꯤꯅꯦ ꯎꯅꯅꯤ ꯎꯅꯔꯣꯏꯁꯨ ꯈꯪꯗ꯭ꯔꯦꯀꯣ꯫ ꯅꯨꯡꯁꯤꯅꯕꯗꯤ ꯍꯧꯈꯤꯗ ꯉꯥꯏꯔꯤ, ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯑꯅꯤꯒ ꯂꯥꯏꯕꯛꯁꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯔꯩꯍꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯗ ꯇꯞꯂꯤ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯁꯥꯏ ꯅꯪꯒ ꯕꯖꯥꯔ ꯆꯠꯇꯣꯏꯅꯦꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯣ, ꯃꯣꯏ ꯑꯕꯣꯛꯇ ꯀꯥꯎꯅꯤꯀꯣ ꯑꯃꯨꯛ ꯁꯣꯅꯣꯅ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯟ ꯁ꯭ꯇꯣꯞꯇ ꯉꯥꯡꯊꯔꯛꯄꯗ ꯂꯣꯏ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯈꯤꯅꯤ ꯑꯃꯨꯛ꯫ ꯑꯩ ꯑꯣꯏꯅ ꯄꯥꯈꯠꯂꯤꯀꯣ꯫ ꯏꯆꯟ ꯄꯩꯔꯞ ꯃꯃꯤꯠꯇꯨ ꯔꯤꯌꯥꯅꯥꯗ ꯌꯦꯡꯂꯗꯨꯅ, ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯁ꯭ꯀ꯭ꯔꯨ ꯅꯥꯟꯊꯣꯛꯄꯤ ꯅꯨꯄꯤꯗꯨꯒ ꯃꯥꯜꯂꯨꯔꯕ? ꯑꯁꯤꯒꯤ ꯗꯨꯀꯥꯟ ꯃꯌꯥꯁꯤꯗ ꯑꯣꯏꯅ ꯑꯄꯤꯛ ꯍꯜꯂꯛꯄ ꯉꯥꯏꯔꯁꯦ꯫ ꯗꯨꯀꯥꯟ ꯃꯌꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯏꯆꯟ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯀꯩꯅꯣ ꯀꯣꯏꯂꯩ ꯂꯩꯔꯒ ꯑꯃꯨꯛ ꯊꯤꯔꯤꯗꯨꯕꯣ ꯏꯆꯟ? ꯉꯁꯥꯏ ꯈ꯭ꯋꯥꯡꯗꯅꯦ ꯂꯨꯄꯥ 10 ꯌꯦꯞꯈꯤꯕꯅꯦ, ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯤꯕ꯫ ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯁꯨ꯫ ꯅꯈꯨꯠꯇ ꯄꯥꯏꯔ ꯂꯥꯛꯀꯦꯗꯤ ꯂꯩꯇꯦ, ꯂꯨꯄꯥ 10 ꯈꯛꯇꯨꯕꯣ? ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯄꯥ 10ꯗꯨ ꯄꯨꯊꯣꯔꯛꯂꯒ ꯗꯨꯀꯥꯟꯗꯨꯗ ꯆꯪꯈꯤ꯫ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯏꯅꯦ, ꯍꯋꯥꯏ ꯆꯅꯥꯗꯣ ꯂꯨꯄꯥ 10ꯒꯤꯗ ꯄꯤꯕꯤꯔꯛꯎꯕ꯫ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯍꯋꯥꯏ ꯆꯅꯥꯗꯣ ꯂꯨꯄꯥ 10ꯒꯤꯗꯣ ꯆꯦꯗ ꯌꯣꯝꯗꯨꯅ ꯄꯤꯔꯛꯂꯤ꯫ ꯏꯆꯟ ꯍꯋꯥꯏ ꯆꯅꯥꯗꯣ ꯃꯈꯨꯠꯇ ꯈꯔ ꯄꯥꯏꯔꯒ ꯃꯌꯥꯗ ꯑꯃꯃꯝꯇꯪ ꯂꯪꯁꯤꯟꯗꯨꯅ ꯆꯥꯔꯒ ꯔꯤꯌꯥꯅꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯛꯂꯤ꯫ ꯏꯆꯟ ꯔꯤꯌꯥꯅꯥꯗꯗꯤ ꯌꯦꯡꯗꯕꯤ, ꯆꯥꯎ ꯔꯤꯌꯥ꯫ ꯔꯤꯌꯥꯅꯥ ꯍꯋꯥꯏ ꯆꯅꯥꯗꯨ ꯈꯔ ꯂꯧꯔꯒ ꯆꯥꯕ ꯍꯧꯔꯤ ꯃꯥꯁꯨ꯫ ꯏꯆꯟꯅ, ꯀꯣꯂꯦꯖ ꯇꯝꯃꯤꯉꯩ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯔꯤꯌꯥ? ꯅꯨꯡꯁꯤ꯫ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔ ꯇꯥꯔꯒꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯀ ꯀꯣꯂꯦꯖ ꯂꯥꯏꯐꯀ ꯑꯅꯤꯁꯤꯃꯗꯤ ꯀꯥꯎꯕ ꯉꯝꯃꯣꯏꯕꯣ꯫ ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨꯅꯦ ꯏꯕꯦꯝꯃ꯫ ꯅꯨꯄꯤ ꯑꯅꯤꯗꯣ ꯗꯨꯀꯥꯟ ꯃꯌꯥꯗꯨꯗ ꯋꯥꯅ ꯐꯝꯐꯝ ꯁꯦꯝꯂꯤꯕꯗꯨꯗ ꯐꯝꯗꯨꯅ ꯑꯆꯦꯠ ꯑꯋꯣꯛꯁꯤꯡꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯂꯤ꯫ ꯑꯩꯗꯤꯅꯦ ꯔꯤꯌꯥ, ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯣꯏꯅꯤꯡꯗꯦꯉꯣ꯫ ꯀꯩꯒꯤ ꯅꯪꯗꯤ? ꯍꯧꯖꯤꯛ ꯇꯞꯇꯥꯈꯩ ꯅꯨꯡꯁꯤꯅ ꯀꯣꯏꯊꯣꯛꯎꯔꯒ ꯀꯥꯏꯅꯔꯗꯤ ꯑꯩꯗꯤ ꯀꯥꯏꯅ ꯃꯩꯆꯥꯛꯀꯗꯣ ꯈꯥꯡꯕ ꯉꯝꯖꯔꯣꯏꯗꯕ꯫ ꯏꯕꯦꯝꯃ, ꯅꯪꯒꯨꯝꯕꯤ ꯉꯥꯛꯇꯒ ꯂꯩꯔꯗꯤ ꯁꯪꯁꯥꯔꯁꯦ ꯄꯨꯡꯃꯨꯠ ꯍꯦꯛ ꯃꯨꯠꯈ꯭ꯔꯅꯤ ꯁꯣꯏꯗꯅ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯃꯣꯏꯒꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯀꯗꯣ ꯈꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯨꯛ ꯁꯥꯔꯒ ꯂꯩꯖꯔꯒꯦ ꯑꯗꯨꯗꯅꯦ꯫ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯆꯥꯊꯔꯒ ꯄꯨꯟꯁꯤꯁꯦ ꯑꯣꯃꯣꯔ ꯑꯣꯏꯅ ꯍꯤꯡꯖꯍꯧꯔꯒꯦ ꯏꯊꯟꯇ ꯑꯀꯦꯂꯥꯗ ꯍꯥꯏꯅ ꯍꯨꯝꯅ ꯏꯅꯤꯡꯇꯝꯅ꯫ ꯑꯦꯛꯇꯤꯡꯒ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯏꯆꯟꯗꯣ꯫ ꯀꯩꯅꯣ ꯏꯆꯟ, ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ ꯅꯪꯒꯤ ꯑꯦꯛꯇꯤꯡꯗꯨꯗ꯫ ꯑꯉꯥꯎꯕꯤꯒ ꯌꯥꯝ ꯃꯥꯜꯂꯤꯃꯤ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ꯫ ꯄꯣꯏꯔꯩꯒ ꯏꯔꯩꯒ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯑꯅꯤꯗꯨꯅ꯫ ꯂꯥꯛꯑꯦ ꯑꯗꯨꯋꯥꯗ꯫ ꯑꯩꯈꯣꯏꯅꯤꯁꯨ ꯃꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯁꯦ꯫ ꯍꯣꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯞꯂꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯄꯣꯏꯔꯩꯅ, ꯏꯆꯟꯒ ꯔꯤꯌꯥꯅꯥꯒꯁꯨ ꯂꯥꯛꯑꯦ ꯑꯗꯨꯋꯥꯗ꯫ ꯗꯗꯥ, ꯈꯥꯝꯃꯨ ꯌꯥꯔꯦ ꯒꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ꯫ ꯃꯣꯏꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯈꯥꯝꯃꯒꯦ ꯀꯩꯅꯣ? ꯑꯁ ꯌꯥꯔꯦ꯫
ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯈꯥꯝ ꯍꯥꯏꯕ ꯅꯨꯄꯤ ꯃꯥꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯤ ꯑꯩ ꯂꯩꯍꯧꯔꯒꯦ ꯗꯗꯥ ꯍꯣꯏ ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯪ ꯑꯝꯇꯪꯗꯤ ꯎꯅꯤꯡꯉꯤ ꯍꯌꯦꯡꯗꯤ ꯑꯩ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯌꯦ ꯀꯩꯒꯤꯅꯣ ꯍꯌꯦꯡꯅ ꯂꯥꯁꯅꯤ ꯑꯩꯅ ꯅꯪ ꯎꯖꯗꯣꯏꯁꯦ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯑꯗꯨꯒꯤꯅꯤ ꯗꯗꯥ ꯑꯩꯅ ꯍꯦꯟꯅ ꯎꯅꯅꯤꯡꯉꯤꯅꯤ ꯈꯪꯉꯕ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒꯦ ꯁꯤꯐꯥꯎꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯏ ꯑꯗꯣ ꯆꯠꯂꯣ ꯊꯦꯡꯉꯤ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯅꯨꯀꯣ ꯍꯣꯏ ꯆꯠꯂꯒꯦ ꯑꯗꯣ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣꯀꯣ ꯍꯥꯏꯔꯛꯀꯦ ꯗꯗꯥ ꯄꯣꯏꯔꯩꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯔꯩ ꯅꯨꯄꯥ ꯃꯥꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯣ ꯆꯦꯞꯊꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯇꯥ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗꯨꯗ ꯃꯥꯁꯨ ꯂꯥꯛꯄꯃꯨꯛ ꯍꯧꯔꯤ ꯏꯆꯟ ꯍꯦꯛꯇ ꯎꯔꯥꯎ ꯊꯔꯥꯎꯒ ꯇꯧꯔꯛꯂꯤ ꯀꯌꯥꯝ ꯀꯣꯏꯊꯧꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯝꯇ ꯀꯣꯏꯔꯛꯇꯦꯗ ꯌꯥꯔꯦ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯅꯪꯃꯁꯨ ꯌꯥꯝ ꯈꯪꯅꯤꯡꯉꯨꯔꯅꯨꯀꯣ ꯃꯤꯅ ꯀꯣꯏꯕ ꯆꯠꯄꯗꯨꯗ ꯍꯥꯏꯃ ꯀꯥꯎꯏꯅꯦ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯈꯪꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯕꯅꯦ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯟꯗꯧꯁꯨ ꯂꯩꯇꯕꯅꯤꯅꯕ ꯈꯔ ꯈꯪꯖꯤꯟꯍꯧꯕꯁꯨ ꯐꯕ ꯖꯥꯠꯅꯤꯗ ꯑꯩꯁꯨ ꯍꯌꯦꯡ ꯀꯅꯥ ꯈꯪꯅꯤ ꯅꯨꯡꯁꯤꯕꯒ ꯍꯥꯏꯅꯤꯡꯉꯨꯔꯅꯨꯀꯣ ꯏꯆꯥꯟ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯒ ꯅꯪꯒꯗꯤ ꯈꯔ ꯈꯦꯠꯅꯅꯤ ꯍꯥꯏꯇꯥꯔꯦ ꯃꯇꯥ ꯑꯃꯒꯤ ꯃꯤꯅꯦ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯒꯤ ꯌꯦꯜꯂꯛꯑꯗꯤꯅꯦ ꯊꯣꯛ ꯊꯧꯔꯨ ꯌꯥꯔꯦ ꯁꯤꯗꯣꯛꯈꯤꯗꯧꯅꯤ ꯍꯥꯏꯁꯤꯅꯤ ꯏꯆꯥꯟ ꯁꯣꯅꯣ ꯆꯨꯕ꯭ꯔꯅ ꯍꯥꯏꯅ ꯍꯥꯏꯔꯣꯏ ꯈꯪꯗ ꯀꯩ ꯃꯤꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯗꯨꯕꯣ ꯑꯩꯗ ꯊꯣꯛꯑꯀꯥꯟꯗꯅꯦ ꯂꯣꯏ ꯈꯪꯅꯗꯧ ꯉꯥꯛꯇꯅꯤ ꯏꯆꯥꯟ ꯃꯆꯤꯟꯒꯗꯣ ꯃꯦꯜꯂꯗꯨꯅ ꯅꯣꯛꯂꯤ ꯐꯥꯒꯤ ꯇꯧꯅꯤꯍꯦ ꯅꯣꯏꯁꯨ ꯕꯥꯞꯇꯦ ꯏꯔꯩ ꯀꯩꯝ ꯈꯟꯗꯕ ꯁꯥꯗꯨꯅ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯤꯜꯂꯝꯃꯣ ꯅꯣꯏꯅꯤ ꯍꯣꯏ ꯊꯤꯜꯂꯝꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯅꯦꯜ ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯂꯒ ꯈꯪꯍꯧꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯣ ꯀꯅꯥ ꯎꯈꯤꯅꯤ ꯈꯟ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯇꯩꯊꯣꯛꯈꯤ ꯃꯆꯤꯟꯗꯨꯗ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯄꯥꯝꯖꯕ ꯅꯪꯒꯤ ꯕꯣꯔꯗꯨꯒꯤ ꯃꯌꯨꯝꯗ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯀꯣ ꯆꯦ ꯅꯪꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯂꯦ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯪ ꯏꯔꯩ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯅꯤ ꯅꯨꯄꯥ ꯃꯥꯅ ꯀꯩ ꯍꯥꯏꯒꯦ ꯗꯗꯥ ꯉꯁꯤ ꯍꯌꯦꯡꯁꯦ ꯂꯣꯏꯍꯟꯅꯤꯡꯗ꯭ꯔꯦꯕ ꯑꯩꯗꯤ ꯏꯔꯩ ꯅꯨꯡꯉꯥꯏꯇꯅ ꯍꯪꯂꯛꯂꯦ ꯀꯩꯒꯤ ꯂꯣꯏꯍꯟꯅꯤꯡꯗ꯭ꯔꯤꯅꯣ ꯍꯥꯏꯁꯤ ꯗꯗꯥ ꯉꯁꯤ ꯍꯌꯦꯡꯁꯦ ꯂꯣꯏꯔꯗꯤ ꯗꯗꯥꯗꯤ ꯗꯦꯜꯂꯤꯗ MA ꯇꯝꯕ ꯆꯠꯇ ꯇꯥꯕ ꯅꯪꯗꯤ ꯑꯩꯕꯨ ꯌꯥꯝ ꯆꯠꯍꯟꯅꯤꯡꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕ ꯃꯥꯜꯂꯦ ꯑꯩ ꯆꯠꯈꯤꯗꯧꯔꯦꯅ ꯆꯠꯍꯟꯅꯤꯡꯗꯦꯗ ꯑꯩꯁꯨ ꯗꯗꯥꯕꯨ ꯆꯠꯍꯟꯅꯤꯡꯗꯦꯗ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯗꯗꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯗꯤ ꯗꯗꯥꯒꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯗꯤ ꯀꯔꯝ ꯁꯦꯝꯒꯅꯤ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯗꯦ ꯏꯔꯩ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯂꯤ ꯗꯗꯥ ꯑꯩ ꯗꯗꯥꯅ MA ꯇꯝꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯤꯀꯞꯇꯣ ꯉꯥꯏꯖꯔꯝꯒꯦ ꯗꯗꯥꯁꯨ ꯑꯥꯗ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯅꯦ ꯃꯤ ꯃꯌꯥꯝꯗꯨꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯣ ꯑꯗꯣ ꯅꯪ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯈꯪꯅꯔꯝꯒꯅꯨꯀꯣ ꯈꯪꯅꯔꯝꯃꯣꯏꯌꯦ ꯗꯗꯥ ꯍꯥꯏꯅ ꯋꯥꯍꯩꯗꯣ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯂꯣ ꯑꯅꯤꯗꯨꯗꯒꯤ ꯁꯟꯊꯔꯛꯂꯤ ꯂꯝꯍꯦꯟꯕꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯑꯗꯣ ꯉꯁꯤꯗꯤ ꯅꯪ ꯐꯣꯟ ꯊꯝꯒꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯉꯁꯤ ꯍꯌꯦꯡꯁꯤꯗꯤ ꯐꯣꯟ ꯄꯥꯏꯔꯒ ꯇꯨꯝꯁꯦꯕ ꯍꯣꯏ ꯗꯗꯥ ꯑꯗꯨꯗꯤ ꯐꯖꯅ ꯇꯨꯝꯃꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯌꯥꯟꯁꯤꯟꯅꯗꯨꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯁꯤꯗꯤ ꯄꯣꯏꯔꯩ ꯆꯠꯈꯤꯒꯗꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯍꯔꯥꯎ ꯃꯆꯥ ꯆꯠꯅꯕ ꯀꯣꯏꯂꯥꯡ ꯍꯤꯛꯂꯥꯡꯂꯤ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯅ ꯆꯤꯡꯗꯣꯜꯒꯤ ꯃꯔꯨꯝꯗꯨꯗꯒꯤ ꯇꯔꯪ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯁꯣꯏꯗ ꯉꯥꯝꯗꯅ ꯆꯠꯈꯤꯅꯕ ꯀꯣꯔꯧꯍꯟꯕ ꯃꯉꯣꯟꯗ ꯑꯊꯨꯝ ꯑꯍꯥꯎ ꯀꯠꯇꯨꯅ ꯃꯥꯡꯒꯣꯜ ꯅꯤꯖꯔꯤ ꯈꯨꯕꯥꯛ ꯆꯪꯖꯣꯛ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯏꯔꯤ ꯆꯠꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥ ꯌꯧꯔꯛꯂꯗꯨꯅ ꯄꯣꯏꯔꯩ ꯃꯥꯒꯤ ꯄꯨꯒꯗꯕꯁꯤꯡ ꯑꯗꯨ ꯃꯄꯥꯅ ꯄꯨꯊꯣꯔꯛꯂꯒ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯄꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯔꯩꯗ ꯀꯣꯜ ꯐꯠ ꯇꯧꯁꯤꯜ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏ ꯃꯥꯜꯂꯦ ꯁꯠ ꯑꯣꯛꯂꯤꯛꯂꯤ ꯗꯗꯥ ꯅꯨꯄꯥꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯈꯪꯅꯨꯡ ꯊꯧꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯥꯅ ꯏꯔꯩꯗ ꯀꯣꯜ ꯇꯧꯕꯗ ꯗꯗꯥ ꯍꯥꯏꯅ ꯀꯧꯔꯛꯄꯁꯨ ꯅꯨꯄꯥꯗꯨ ꯄꯟꯊꯗꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯛꯂꯦ ꯍꯥꯎꯕꯣ ꯆꯠꯇꯧꯔꯕꯣ ꯆꯠꯇꯧꯔꯦ ꯏꯔꯩ ꯄꯣꯏꯔꯩꯅ ꯆꯠꯇꯧꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯍꯧꯗꯦ
ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯂꯝꯍꯦꯟꯕꯤꯗꯣ ꯈꯖꯥꯏ ꯊꯛꯇꯨꯗ ꯁꯤꯠꯊꯔꯛꯄ꯫ ꯀꯩꯗꯧꯔꯦ ꯈꯨꯝꯂꯛꯇ꯭ꯔꯗꯤ? ꯀꯩꯁꯨꯝ ꯇꯧꯗꯦ꯫ ꯑꯣ, ꯑꯗꯣ ꯑꯩꯅ ꯃꯤꯔꯝꯗ ꯂꯩꯈ꯭ꯔꯕꯁꯨ ꯅꯪ ꯑꯩꯕꯨꯗꯤ ꯀꯥꯎꯊꯣꯛꯈꯤꯅꯨꯀꯣ꯫ ꯑꯇꯣꯞꯄ ꯂꯝ ꯂꯥꯟꯕ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏꯀꯣ꯫ ꯌꯦꯡꯉꯨꯏ ꯗꯗꯥ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯀꯞꯄꯕꯣ? ꯀꯞꯇꯦ꯫ ꯀꯞꯀꯅꯨꯀꯣ, ꯀꯞꯆꯦꯠꯄꯤ ꯑꯣꯟꯒꯅꯨ꯫ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯊꯝꯃꯒꯦ꯫ ꯄꯨꯡꯁꯤꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯍꯣꯏ꯫ ꯄꯣꯏꯔꯩ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯅꯤꯡꯉꯝꯗꯅ ꯄꯤꯔꯝꯂꯦ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯗꯅ ꯈꯪꯉꯝꯗꯕ ꯃꯩꯆꯥꯛ ꯑꯃ ꯊꯃꯣꯏꯅꯨꯡꯗꯨꯗ꯫ ꯈꯝꯕꯅ, ꯂꯥꯎꯅ ꯍꯤꯡꯉꯥꯟꯕ, ꯃꯇꯝꯁꯤ ꯊꯦꯡꯉꯦ꯫ ꯊꯣꯛꯂꯛꯑꯦꯕ? ꯄꯣꯏꯔꯩ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯍꯦꯃꯥ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ, ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯗꯤ ꯈꯣꯏꯔꯝꯃꯝꯃꯕ ꯅꯪꯕꯣ? ꯈꯣꯏꯔꯝꯃꯝꯃꯤ ꯏꯃꯥ꯫ ꯄꯣꯏꯔꯩ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯕꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯈꯝꯕ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯍꯧꯒꯠꯄꯤꯔꯒ, ꯑꯥꯗꯅꯦ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ, ꯅꯥꯗ ꯌꯦꯛꯇꯕ ꯃꯤꯊꯣꯏ ꯌꯦꯍꯟꯕ ꯑꯣꯏꯌꯨꯀꯣ ꯉꯥꯟꯕ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯕ ꯃꯇꯨꯡ ꯃꯄꯥꯅ ꯃꯥꯕꯨ ꯑꯦꯌꯥꯔꯄꯣꯔꯠ ꯇꯝꯅ ꯊꯤꯜꯂꯛꯂꯤ꯫ ꯑꯌꯨꯛꯇ ꯏꯆꯟ ꯔꯤꯌꯥꯅꯥꯗ ꯀꯣꯜ ꯇꯧꯔꯛꯂꯤ꯫ ꯍꯜꯂꯣ? ꯀꯩꯅꯣ ꯑꯗꯨ ꯀꯟꯅꯒ ꯍꯦꯜꯂꯣ ꯀꯥꯏꯅ ꯂꯥꯎꯔꯛꯏꯗꯨꯕꯣ? ꯅꯪ ꯇꯥꯅꯕ ꯂꯥꯎꯔꯛꯏꯅꯤ ꯀꯩꯅꯣ? ꯂꯥꯎꯔꯛꯅꯤ ꯅꯪ꯫ ꯅꯈꯣꯟꯅꯦꯅ ꯀ꯭ꯋꯥꯛꯇꯧꯅ ꯍꯧꯕꯗꯨꯅ ꯑꯩ ꯇꯥꯅꯕ ꯂꯥꯎꯔꯛꯄꯗꯨꯗꯤꯅꯦ ꯅꯥꯀꯣꯡ ꯇꯔꯝꯒꯁꯦ ꯂꯣꯏ ꯁꯦꯒꯥꯏꯔꯤꯕꯦꯝꯃ꯫ ꯁꯦꯒꯥꯏꯔꯕ ꯆꯦꯈꯥꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣꯗꯣ? ꯑꯣ, ꯆꯦꯈꯥꯏꯍꯧꯗ꯭ꯔꯤ꯫ ꯑꯩꯅ ꯅꯥꯀꯣꯡꯁꯦ ꯅꯥꯃꯛꯀꯅ ꯃꯦꯟꯁꯤꯟꯍꯧꯕꯗꯩ꯫ ꯑꯗꯨꯕꯨ ꯇꯧꯍꯧꯔꯗꯤ ꯐꯔꯦꯅꯦ꯫ ꯑꯗꯣ ꯀꯩꯔꯨꯕ ꯊꯕꯛ ꯂꯩꯔꯒꯦ ꯑꯌꯨꯛꯁꯤꯗ ꯐꯣꯟꯒ ꯇꯧꯕꯤꯔꯛꯏꯁꯤꯕꯣ? ꯏꯔꯩꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯕ, ꯏꯕꯥꯅꯤ ꯆꯠꯂꯨꯁꯤꯔꯥꯅ ꯍꯪꯒꯦ ꯇꯧꯔꯛꯄꯅꯤ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯆꯠꯂꯨꯁꯦ꯫ ꯑꯗꯣ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ, ꯑꯗꯨꯒ ꯐꯠ ꯆꯠꯊꯣꯛꯎꯔꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯅꯪ ꯊꯕꯛꯇꯣ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯀꯣꯜ ꯇꯧꯔꯛꯑꯣ꯫ ꯍꯥꯏꯔꯛꯑꯒꯦ꯫ ꯑꯗꯨꯗꯤ ꯊꯝꯃꯦꯀꯣ ꯑꯩ꯫ ꯍꯣꯏ ꯍꯣꯏ, ꯊꯝ꯫ ꯍꯣꯏ ꯍꯣꯏ꯫